Amerika amadi Iran leibak ani asigi relation falaktaba kuiraklabani kharani sida oiriba thaudokki matungina Amerika na Iran bu masak takpagi damak se thumgi lambi thingjanbagi damak yam kanna hotnari amaromda Iran na nachungba leitana nangna adumna tawrabadi aina ngamba thabak aishu tawgani haiduna Amerika bu singnari video si chatringai mangda adom request ni channel se subscribe to view bell icon sunambiu handak nauna amuk Amerika amadi Iran gi marakta oirakliba tension asigi pau malemna phangli aikoina khangadabadi Iran North Korea gumba leibakti natte thau na marang kaiba amasung leibak kayana magi thau tabu depend toribani India su Iran ki thau da depend toribani Amerika amadi Iran gi marakta tension asi 2015 da oikiba nuclear peace sign dagi kharadi shanti da lairaklavani adubu handak Amerika gi President Donald Trump na madugi peace sign adubu mahak yati haina lauthorokpadagi wa asi yamkhulaklibani Iran na wafam asibu Amerika gi namthak ni hairi amaromda Amerika na Iran da sen thumgi mari kakthatnaba hotnarakli masida Iran na mana ngamjaba pambai amabu yenglaga hairakli Persian Gulf Iran gini amasung masibu completely thingjingani tasengna di Persian Gulf ta Amerika na force amadi jahasing sinduna thamli Iran na mafam masi makoi gini masidagi yangna thokhinaba Amerika bu kihalakli wafam masida Amerika na koksari maramdi mafam asi prithibi gi leibak singda thau supply gi maruibo route ni Iran nasu mafam asida makhoi gi force thaba hawraklaba tungda Amerika gi mayokta akanba wahi sijinrakli Iran gi navy gi makok Ali Reza tang siri na hai Amerika na Persian Gulf da laibagi hak leite Gulf of Persian bu yengsinba makhoi gi mathauni makhoi gi right ni mafam asi completely Iran gi right ni Amerika gi oibasu yayade wafam asina sengna takli madudi Iran Amerika gi mayokta masong tongna lepli amaromda prithibi gi leibak mayam nasu Trump na nuclear peace deal bu yade haibasibu ninda torokli maram masina Iran gi thauna amuk hengalakli Persian Gulf ta laiba Strait of Hormuz bu Amerika gi mayokta sijinabagi khutlai oina Iran na sijinagani hairi mafam asi oil business gi maruiba lambi ni masibu Iran na thingjinkrabadi prithibi da thau gi crisis na mi ngaunaragani Iraq Qatar amadi Iran gi thau gi business mafam asidagi angamba oiribani Hormuz water treaty gi area si Iran gi samudra da tai maram maduna Iran da pressure he na pirabadi mafam asi soidana thingani hairi Persian Gulf ta changlaktuna aigi mafam dagi apaw saba sidi kaidongoi da torakanu asumna torabadi mang jagadabatani Iran gi wafam na takli Amerika bu subki ki gadabanate amaromda Amerika na sen gi labi thingba hobudagi Iran gi sen tunggi problem fajana oirabani maram asina Iran na Amerika da Amerika ga yanadaba leibak singbu amatta oinanaba poram silli leibak ani sigi marakta dialogue ki chang hanadagi henkre kari oini khangmangamde amaromda Iran na Syria da hanadagi su help torokli bani kharani mangda Iran Syria gi marakta deal lama tauna ki maduda Iran na haiki Syria gi ningthau basar al Assad ki help tawgani wafam masi Israel gi koksaningai wafam amasuni maramdi Syria Israel border ni handak ki Amerika Iran tension asidagi Iran open haikre Syria da fong na help tawgani Israel di Amerika gi yet ki khutni santi da laiba haibasidi afabani laibak ani asi kari boirakada bhapta de santi da laiba sida mayam gi afabani video sipu yengbibi damak adomba thagasari ano pau phangpi damak aikhoi gi channel sibu subscribe to view adoba topada share to